ꯊꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯇꯝ ꯑꯃꯗ ꯙꯔꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯛꯅ ꯄꯟꯅꯕ ꯌꯥꯔꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯍꯣꯡꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅ JCILPS ꯒꯤ ꯀꯟꯚꯦꯅꯔ ꯈꯣꯡꯗ꯭ꯔꯥꯝ ꯔꯇꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ hausi mapung pau matamamada dharmana maram oiduna sokna panaba yaramdaba adu ngasidi ahongba chauna leire haina JCILPS ki convener KS Ratana Fongdokre Manipur da kundaminari ba ichilinau sing amata oina nungsi sanana hingnaba haiba hiramda Chandal district ki machi block ki manung chana leiba Maryland khungi community hall pangthokpa khana nainaba mifamda mahanu wafamaji fongdokhibani United People's Administrative Council Thobal Ima Maryland Village Authority amasung Nipkona Puna Sinduna Pangthokpa Thoromaduda Imagi President S. Bimola Maryland Village ki Chief Mayachung Amadi Peace Foundation Committee ki President Yai Mamaring Susarugya ke KS Ratana Makata na Fongdokhibada matamamada mangi sengi amadi Samin Thakminaba Yadabagi Chanabi Amaleramba adu ngasidi leitre Amuromda Manipurna Bharata tindringai ningthok palingai matamda Furuk khudingmak nungsi sanana leirami Nagagi lam Kuki gilam Maitai gilam haiba amaleramde Aikoi masel tatok tasin toknaduna hingminagadaba adu ngasidi atopa mi singda wakatuna Wayal handuna leire masina aikoi gi tungda kari oigadage haiba khanthaba matam oire haiki nungsi sanana leminaraba chingmi tami anigi marakta oirakliba pamdaba thodok kaya asi mi khara natraga kanup kharana higaiwa kamsinbadagini masidagi section ba mathok tai haiki koi tungandrage manipur ta kaya pha boge wi wakan khala pasu manipur da kanu masona kanu masa hatwe wakan la pasu kuki nagagi class thopasu medai pang khanabi wari thopasu adagi tongan sake bagi wari mayam thoni se autonomy piwana haiba siga ko tongan le ne haiba sigi mayam se si india da pulo matung sai hu wari thok wari ngadale india da pulo matung dagi thok wari mayam se otun ne biyo ngasi National Legal Service Authority na sinduna New Delhi da Legal Services Day amadi commendation ceremony pangthokre Bharat ki Prime Minister Narendra Modi Chief Justice of India Justice S.N. Datuna Tharomapu oina sarugya ke Tharomaduga mari leinana Imphal East West amadi Tamenglong ki Chief Judicial Magistrate ODB A Noknesori Devida Manipur ki ahanba oina Best Secretary District Legal Service Authority ki mana piduna ikai khumnakre Luinana tongan State Singi District Legal Service Authority ki khangalaba Secretary Singna Chingbadasu lemjaningai oiraba mana asi piduna ikai khumnakre District Legal Service Authority Secretary Su ODB Noknesori Yauna Atai District Secretary Singna Authority ki khutangda tongan ba program kaya paikatuna miyamda legal gi matangda gyan tahanba amadi ain gi lamda lauriba thodang kaya bu singthaduna National Legal Service Authority na mana asipi kibani Prime Minister Narendra Modi na awarded singthabaga loinana democracy satpa lebak amada judiciary gi thodang chawi haiki ऐसा करते करते 27,000 करोड़ और वे ये कंस्ट्रक्शन के कॉन्ट्रैक्टर के नहीं थे खुद के उसके अपने पसीने के पैसे थे साहब सरकार संवेदनाहीन थी आई एम सॉरी टू से हमने आकर के कहा भाई उसका हक का पैसा उसको मिलना चाहिए क्या न्याय डंडा मारे तभी हम सुधरेंगे क्या कि जजिस का टाइम लेकर के ही हम स्थितियों को बदलेंगे क्या हमने एक व्यवस्था खड़ी की All Lilong United Club Organization ki executive members singi oiba meeting ama oinam sombung da pangthokre hari meeting adu da organization asigi thaupuba singsu khankhre hari KS Liaquat Ali bu president Ranjit Singh bu vice president amadi Firoz Khan bu general secretary oina khalle hari hauziga tem be antalojari Women's Empowerment through Skill Development and Training ki matang da niminini chathakadaba seminar amanga sidagi Tribal Research Institute Chingmairong da hokre National Commission for Women gi miyeng makada Action for Women and Rural Development Manipur na sinduna chathariba seminar se hokdopagi thoramda Manipur State Commission for Women's ki chairperson Dr. I Ibetombi MU gi Professor W Nabakumar amadi Senior Assistant Professor Singlen Meshnamna thoromapu sing oina sarugya ke Dr. I Ibetombina Hauzigi Matamda Manipur da Kundaminariba Singi Marakta Thajanaba Watpagi Mami Tari Masdagi Kokanaba Amatangairaba Pambaidi Ekoi Maselgi Marakta Nungsinaba Amadi Thajanaba Purakpani Haiki Or sometimes missing a few things. Whatever it is. I express my opinion that
the first thing is understanding and each other, and loving each other, and sharing all the good things each other. Bisnupur district mela gi mingda juar yawa makal amata gi mela pangtok pa yaroi haina apun banupiluk Bisnupur na thador pacherola mana khangalagle loina na maram sadana harau kumai gi mingda thabal chongmuna singba thorom pangtok padasu athing mathamle haire Tourism Department amadi IMC ani nak sinduna November 13 phawba chathagadaba Clean Manipur Green Manipur haiba thimda lu nalan bagi thoram ngasidagi hokre Kaisapa Junction da chatakiba lam tu nalan bagi thoram hawdokpa aduda IMC ki Vice Chairman Thambal Jau Tourism Department ke Secretary Dinesh IMC ki Executive Officer Uttam amadi Assistant Engineer Menakasu sarugya ke Manipur Sangai Festival ga mari lainana Imphal Chahar bolu nana thamnaba pandamda asiguma khongthang asi daukhatpani haire Tauranga mari lainana Kasampatagi Airport fawbada lairiba amora kaising sengdokhe loinana Kwagathel da perform phamliba miyoi sing haktengnana unaduna awareness supike NLCPR gi makhada Nauria pakhang lakpa kendra da thaknaba ising phanganaba paikhaliba tongan tongan ba water supply scheme ayamba saba loiduna changing oina ising piba hokre Athuba matamda scheme sing sangaragani haina MLA RK Anana phongdokre Kendra sida paikhaliba water supply scheme singi phibam MLA na luchingba mihut kangbu amana haktengnana yengsinke khongchara da PSAD gi official sing chu sarugya ke Sangai Pro Mamang Lekai water supply scheme Singtam Lekai water supply scheme Langthabal water supply scheme sing sabalo shilaktuna ngasi changing tawkhibani PSED gi executive engineer and Borjendro na phongdokhibada hauzik waliba fencing amadi pipeline khara natana ayamba thabak loshilakle haike Larenjam water supply scheme asigi phibam yengsinbada scheme asi matam yamna kuiraba oibana sijinnabada khudong zadaba mayoknare haina MLA da wakatke MLA RK Anand na phongdokibada scheme asi phagatnaba yengsinbaga loinana kendra sida chahi kaya afaba ising phangdana leiramba adu koklagani Sangai Pro water supply na miyoi lising mangarom Chingtam Lekai water supply scheme na miyoi lising amarom da afaba ising piba ngamlagani hauzik waliba madi darkar oiba singi report piraknaba khanganbaga loinana tha anigi manungda loshinduna sangaragani haike The Queen of Pipe the Punting the thing as public hygiene Tamadur the Mayam the Yam the Nungba Nuaitaba Qui Singsi Yamkana Pimatam Targasu, meaning Yamupania died the Mayam Sing Panada Pangui drive panic hydra situations later, not the way Masen Marcasu, where Presamasin Marcasu, Torum Dono Siam Yawi. Quiggy, Sina touch Togoder, we see the cover Togoder areas, Mayam Sings the public hygiene notable. Quiggy can see Sunan Lakane, having it has of those capacities, when measure to kind of domestic line, ma'am, Tingbiavagi, we prospect high and high that we can see provisions later, but not Masiam Tang, Quiggy inauguration that are kind of effective way. Capacity full area to domestic line, ma'am, since you're quite pitopia, we try to do Matam Swin Lani and I write the times again. Patsoy Part 3 da laiba Paul Star Public School gi chahi kunmanga surakpage Silver Jubilee gi thoram ngase school asita pangthokre thoramadu da school asige principal Birmani Pradhan Chingkhai N Tomba amadi ISBS Construction Material Private Limited ki Managing Director Is Bikramjit Singh su sarugya ke thoranga mari lainana afaba mahiroi singda mana piduna puning thogat ke Palel Police Station gi mamangda ngarang numidang dagi bapu masak khangdaba dayo gari ama Khamduna lebedagi police na bomb yarumgani haiduna bomb expert sing kauduna yengbada bomb oiramre hari number thadaba gari adu Palel police na lakhut khre hari Manipur Veteran Table Tennis Association gi miyeng makhada Thobal District Table Tennis Association na haukiba November 3 tagi sanaroi humpuna saruk yaduna chatharakpa first state level veteran table tennis tournament ngarang lushin khre Association asigi indoor stadium Thobal da pangthokpa tournament loisin bagi thoramadu MLA P Brozen amadi Imphal West ki SP Dr AK Jaljit Manipur Table Tennis Association gi Vice President O Ibupisak amadi Thobal District Table Tennis Association gi Founder President Is Gambir Singna saruk yabaga loinana makok matang taraba singda mana matum yenthokhe Thongju Kendragi by election ga mari lainana BJP gi midep oiriba TS Bishwajita MPP gi Thongju Kendra committee na saugatli haina committee asigi General Secretary Publicity and Nanda Maitaina phungdurakle hauzik moriba pa amuk matamamada dharma namaram oiduna sokna panaba yaramdaba adu ngasidi ahongba chauna leire haina JCILPS gi convener Khomram Ratan na phungdukre
ISTV เป่าเมียงตาบิริบสงบมุขหันนักครุนเจริญ